Manipur News Reader gi channel gi video am ta thagasage ngasi ayuk angan ba phong bache phong na January gi tang kun manga da masa nupi phamlana bani haiba mapa jail thajin kre masa mangna hek poksa ba sai ni pa lum da ngai ri bi masa nupi bu nam duna phamlana khibani haiba apokpa ngasi special judge proxo Imphal West ki ko na makha ta ba investigation gi dama February 3 fawa numit 10 manga ni judicial custody ta thajin kre ma ki numit humni gi police custody gi matam loi khibaga loinana Imphal West Women Police ki team amana court puthoraki amasum case adugi ayona case aduga mari lainina investigation chathanabagi dama judicial custody gi remand pibinaba pre tawki hairiba nupa adugi mathakta mahaki loinabina masa nupi phamlana ki haina thaudok aduga mari lainina Women Police Station Imphal West to waka tharaki loinana January 13 da police na mahak phagat khibane hairiba angang adugi mama mapa aduna kaina duna leibane hek poksaba masa nupi ba apok mapa na phamlana khibani haiba thaudok adu angang aduna mamagi manakta lakpada wari adu lithorakpadi khangma ngamlakhibane loinana court asina case record singkup na yenglaba matungna makhata na investigation sathabagi tangai phadaba leiba maramna police na accused adubu judicial custody remand pibinaba tarokiba prayer adu ayaba pikhi amadi February 3 phawot numit 15 ni judicial custody remand pikibani hainasu pauksi asina makhata na phungduragli. Thank you.